ꯆꯍꯤ ꯑꯁꯤꯒꯤ ꯖꯅꯋꯥꯔꯤ 19ꯗ ꯅꯤꯡꯊꯧꯈꯣꯡꯈꯥ ꯈꯨꯅꯧꯒꯤ ꯋꯥꯇꯔ ꯇ꯭ꯔꯤꯠꯃꯦꯟꯠ ꯄ꯭ꯂꯥꯟꯠ ꯑꯃꯒꯤ ꯃꯌꯥꯗ ꯃꯩꯇꯩ ꯃꯤꯆꯝ 4 ꯍꯥꯠꯈꯤꯕ ꯊꯧꯗꯣꯛꯇ ꯆꯦꯟꯅꯕ ꯂꯨꯡꯃꯤꯟꯁꯩ ꯀꯤꯞꯒꯦꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯃ NIA ꯅ ꯐꯥꯒꯠꯈ꯭ꯔꯦ꯫ NIA ꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯇꯣꯞꯄ ꯀꯦꯁ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯍꯧꯖꯤꯛ ꯑꯁꯥꯝꯒꯤ ꯒꯨꯋꯥꯍꯥꯇꯤꯒꯤ ꯂꯣꯈ꯭ꯔꯥꯗ ꯂꯩꯕ ꯁꯦꯟꯇ꯭ꯔꯦꯜ ꯖꯦꯜꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯗꯒꯤ ꯂꯨꯡꯃꯤꯟꯁꯩ ꯀꯤꯞꯒꯦꯟ ꯑꯇꯣꯞꯄ ꯃꯤꯡ ꯂꯒꯤꯟꯃꯥꯡ ꯀꯧꯕ ꯃꯤꯑꯣꯏ ꯑꯁꯤ ꯆꯍꯤ ꯑꯁꯤꯒꯤ ꯖꯅꯋꯥꯔꯤ 19ꯗ ꯅꯤꯡꯊꯧꯈꯣꯡꯈꯥ ꯈꯨꯅꯧꯗ ꯃꯩꯇꯩ ꯃꯤꯆꯝ 4 ꯍꯥꯠꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯐꯥꯒꯠꯂꯦ ꯍꯥꯏꯔꯤ꯫ ꯃꯤꯆꯝ 4 ꯍꯥꯠꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯐꯥꯕ ꯑꯁꯤ ꯃꯍꯥꯛꯅ ꯑꯍꯥꯟꯕꯅꯤ꯫ ꯆꯍꯤ ꯑꯁꯤꯒꯤ ꯖꯅꯋꯥꯔꯤ 19ꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯤꯡꯊꯧꯈꯣꯡꯈꯥ ꯈꯨꯅꯧꯒꯤ ꯋꯥꯇꯔ ꯇ꯭ꯔꯤꯠꯃꯦꯟꯠ ꯄ꯭ꯂꯥꯟꯠ ꯑꯃꯒꯤ ꯃꯌꯥꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃꯤꯆꯝ 4 ꯍꯥꯠꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ NIA ꯅ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 9ꯗ ꯀꯦꯁ ꯑꯃ ꯂꯧꯈꯠꯇꯨꯅ ꯊꯤꯖꯤꯟꯕ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯊꯤꯖꯤꯟꯕ ꯑꯗꯨꯗ ꯂꯨꯡꯃꯩꯁꯩ ꯀꯤꯞꯒꯦꯟ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯈꯤ꯫ ꯃꯍꯥꯛ ꯑꯍꯥꯟꯕꯗ ꯀꯨꯀꯤꯒꯤ ꯂꯥꯜꯍꯧꯂꯨꯞ KNFPꯒꯤ ꯀꯥꯗꯔ ꯑꯣꯏꯔꯝꯂꯕ ꯃꯇꯨꯡ ꯌꯨꯅꯥꯏꯇꯦꯗ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯥꯔꯃꯤ UKNAꯗ ꯑꯃꯨꯛ ꯌꯥꯎꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯃꯍꯥꯛ ꯍꯛꯊꯦꯡꯅꯅ ꯌꯥꯎꯁꯤꯟꯗꯨꯅ ꯃꯤ ꯍꯥꯠꯄ ꯇꯨꯞꯄꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯩ꯫ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯀꯦꯁ ꯑꯃ ꯂꯧꯈꯠꯇꯨꯅ ꯀꯨꯞꯅ ꯊꯤꯒꯠꯂꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯆꯍꯤ ꯑꯁꯤꯒꯤ ꯖꯅꯋꯥꯔꯤ 19ꯗ ꯅꯤꯡꯊꯧꯈꯣꯡꯈꯥ ꯈꯨꯅꯧ ꯃꯅꯤꯡꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃꯄꯥ ꯃꯆꯥ ꯌꯥꯎꯅ ꯃꯤꯑꯣꯏ 4 ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯈꯤꯕꯅꯤ꯫